Moirang College the Census ki training tauba yaroi haina JFD students wing na khongjang changsin baga loina na police ka akan ba mawong da mungna khre JFD students wing gi thomi sing na Census ki training tauramba sing tanthokre hiramasida paudam ama Moirang College ki kilapagi mabiduni hojeng chumak mairu sing changaloi haibagi Manipur da NRC update tawdi fawa changthoi yagi demand da campaign for justice and fair delimitation tibdina hokiba CM rongi mamangti tongal lo phangsinga program pibu kan bolakte tongal lo pisin duna duma sense ko da tongkhra jai pina ba lauduna lakda tabi rakta bi jebi miang ko na tongal tongal mi pham to tung da buda na sia joba sense ko hai ba pham thokki ma tung ina tising college sa su mirar chi ire phangri phal lakgi ni duma seba tan we express training ngasi wali bi ba ko lakri je o thoi ta bam so tiga la sikri so koi to ma khai dagi hogodabi hai bagi training hognagi pafam lai ri adubu sinbalang liba gam gi othoin lak tabuna mar mor kanda adum baba training jaw godoriba sing pafam sida pulap punchil ga leiram bagi mamiduni bu student wing JFD student wing gi thamui sing changsala kanda training cha thabi yaro haina kanba khongjang changsala podagi hosi training jaw bo lak paching hantok ri khiba mamini kalbor pham si kandoba thok thok ba security gi lagi degi chu chiksing throng la khali security maroina Bisnupur police aduga kamado gi kangbuna sumba training program thingbagi asi tawbo yaro hana kana thinglabu mairoi singa maroina JFD student wingi thamui singa namna apan pi bari hoje thongna khibagi mamini uriba sakam asi